Manipur News na mayam muru pau kra pizari ahmada Amit Shah hayeng Manipur ki security phibam yengsangadori. Manipur ki hojik oiriba security ki phibam Union Home Minister Amit Shah na yengsalagani hari. Manipur ki hojik oiriba security ki phibam asigi matangda Union Home Minister Amit Shah na mai lainaba official singaloina review meeting pangthokani. Hari mifam aduda Manipur ki Governor Ajay Kumar Bala Manipur lenga ki makok thongbo official sing amadi paramilitary ki force ki saruk yagani. Asiguma makal ki mifam pangthokodriba ase Manipur da President rule thang lakraba matungda ahanba oina pangthokodabani. Amaromda mifam ase yaurunaba ngasi Manipur ki Governor Ajay Kumar Bala Delhi ki damak Imphal thadokre hairi. Panba yabadi armory singdagi loot tawkiba khulai amadi law gi wangda pairiba khulai sing surrender tawbagi aroiba matam ngarang loikraba matung ngasi Governor na Makhatana March 3 ki nungtil pung 3 phawba khulai sing surrender taroknaba matam amu hana sangtokibani. AT ki khulai thadokpagi phirep adu mahusagi tangdu leitaba hanjalaknabagi thong hangbani N Biren Arambai Tengol ki Tengol singna khulai thadokpagi phirep lokiba adu mahusagi tangdu leitaba phiyam hanjalaknabagi thong hangbani haina Manipur ki Hana Chief Minister Nongthombam Biren na thagatpa phongtoklakli. Hiramasi matangda Hana Chief Minister N Biren na mahakki X account thagalakpa post amada hai Arambai Tengol khulai thadokpagi phirep lokibadu mahusagi tangdu leitaba phiyam hanjalaknabagi achauba khongthang amani. Masina achauba mayon ama chunglagani haibagi thajaba chauna lei. Arambai Tengol khulai thadoknabagi lokiba phirep asi landam asigi mahusagi phiyam hanjalaknaba thong hangbani. Khongthang asina mamangda leiramba ongkhatnabasing khara makai hanthanba ngamlagani. Loinana reconciliation stability amasung tungkoina chanagadaba phibam ama sembada achauba mateng ama oiragani. Phibam asi laknaba Prime Minister Narendra Modi, Union Home Minister Amit Shah amadi Governor Ajay Kumar Bala na honakiba punamak awangba thakti gaikhunabam ulli. Lucingbasing asina waroisin ama puraknaba honabada achauba thodang lori. Hojikti aikhoi amata oina tangdu leitabagi lambida khong thangjinduna apunba Manipur ama mapanggal kanba India ama saganaba honaminasi haina hanagi Chief Minister N Biren na warol asi makha tari. Makha taba pauda kongba maru Laimpham Lenda lighting ki thoram pangthokpa chatlubada miyoisingda kuki kulai paibasingna nongmai kaptharakre. Maitai singki thajanabagi matung ina sahi khudingi lamtagi nongma panba numita kongba maru Laimpham Lenda ningsingba thoktraba matamdagi mamangdagi laison tinsungki thoram pangthoktuna lakpagi khudung inba oina ngasi su Imphal East ki kongba maru Laimpham Lenda lighting ki thoram pangthokpa chatlubada maitai singda kuki kulai paibasingna jingtatagi nongmai kaptharakre. Thokdok asi ngasi ayuk pung 10 rom tabada thokibani. Thokdok thokpumdagi phangba pawgi matungina Chinam khul amadi akoibada leiba khul gi khunja kharana Imphal East ki Additional SP Sagolban Police ki OC amadi Sagolmangda deploy tawba CRPF personnel sing yauraga kongba maru Laimpham Lenda tamna lai gi thoram pangthoknaba changsanchibani. Jingkhongga leiba laisangda lai gi thoram pangthoknaba honaringaida jingtatagi kukui kulai paibasing aduna nongmai round 10 rong kaptharakibani. Adubu laibak phabadi asok apandi yahodre hairi. Ningchingba yai Manipur Governor A.K. Bala na Manipur tangdu leitaba hanjalaknaba numit 3 gi matam piduna tapakta pairiba nongmaising lengangna tingkalaknaba khangalakpadagi ngarang maktada Arambai Tengol yauna maching yamlaba nongmaising katnaringai cherakta chingtatagi nongmai kaptharakiba asina maram oiraga maikai kiyadagi pendaba amadi yaningdaba wafamsing phongtoknarakli. Amaromda Manipur gi puwariga thadoknaba yadraba lamtagi nongma panbada pangthokpa kongba maru Laimpham Lenda laigi thoram pangthoknaba kongba maru changkatlu ki miyoisingna changlubada kuki kulai paibasingna nongmai kaptharakpagi thong kanna yaningda phongtokre. Manipur Place Cup ta pangthokpa pawgi mifamda lup asigi luchingba Purel Haribam Ningthemjauna kongba maru asida laigi thabak solisim 194 dagi tawdana lakpani. Adubu ngasi kuki kulai paibasingna nongmai kaplakpa asi ahanba oina ngasi thokle. Adubu nongmai kaplagasu laigi thoramdi adumak kaidana pangthokki. Aikhoigi oina Laimpham Lenda kya makha tana adumak kaidana pangthoknaba sem saraga leigani. Asiguma matam asida Indian lenga amadi lomdam asigi achau achangchingna ngak senbiba amadi lai khurumbada ayet apan pibidanaba honabiyo haiki. Pawgi mifam aduda saruk yakiba Executive Member kongba maru Chengkat Sakatpa Lup Ekrujam Rameswarna aikhoigi oina Laimpham Lenda lai khurumnaba mari leinabasinggi permission lawduna Police CRPF CDO yauna lai khuramba matamda kukina machin thiba wai kya laudana nongmai kalakpa haibase khoi
ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯃꯅꯤꯄꯨꯔꯤ ꯒꯕꯔꯅꯔꯅ ꯊꯥꯖꯕ ꯄꯤꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯑꯃꯗꯤ ꯑꯦꯇꯤꯅ ꯈꯨꯠꯂꯥꯏ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯑꯁꯤ ꯒꯕꯔꯅꯔꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯍꯪꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯒꯤ ꯕꯪꯀꯔ 90 ꯍꯦꯟꯅ ꯋꯥꯈꯥ ꯆꯤꯡꯗ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯊꯨꯒꯥꯏꯗꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯩ꯫ ꯃꯩꯇꯩ ꯈꯛꯇꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒ ꯀꯨꯀꯤꯅ ꯐ꯭ꯔꯤ ꯊꯥꯕ ꯑꯁꯤ ꯄꯦꯟꯗꯦ꯫ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯁꯨ ARꯒꯤ ꯀꯦꯝꯞ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯥꯏꯐꯝꯂꯦꯟ ꯊꯥꯡꯖꯤꯡ ꯀꯧꯕ꯭ꯔꯨ ꯂꯥꯏꯐꯝꯂꯦꯟ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯃꯨ ꯍꯥꯏꯈꯤ꯫ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯏꯆꯠ ꯂꯥꯛꯄꯒꯨꯝ ꯄꯨꯂꯞ ꯄꯨꯟꯕ ꯉꯝꯈꯤꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯔꯥꯃꯦꯁꯣꯔ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔ ꯃꯩꯇꯩꯅ ꯍꯥꯏꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯏꯆꯠ ꯂꯥꯛꯄꯒꯨꯝ ꯄꯨꯂꯞ ꯄꯨꯟꯕ ꯉꯝꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯉꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯃꯔꯤ ꯂꯩꯅꯅ ꯀꯪꯂꯥ ꯂꯥꯏꯐꯝꯂꯦꯟꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄꯗ ꯋꯥꯐꯝ ꯑꯁꯤ MLA ꯔꯥꯃꯦꯁꯣꯔ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ CM ꯑꯣꯏꯅꯤꯡꯕ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14ꯗ ꯂꯝꯂꯥꯏ ACꯒꯤ MLA KS ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜ ACꯒꯤ MLA ꯈꯣꯡꯀꯥꯝ ꯔꯕꯤꯟꯗ꯭ꯔꯣꯅ ꯖꯣꯏꯟꯠ ꯀꯟꯚꯦꯅꯔ ꯑꯣꯏꯗꯨꯅ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯀꯧꯔꯒ ꯂꯥꯏꯆꯠ ꯑꯃ ꯂꯥꯛꯄꯒꯨꯝ ꯄꯨꯂꯞ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯛꯅꯔꯣꯏ ꯍꯥꯏꯔꯛꯄ ꯈꯔ ꯑꯃꯅ ꯊꯕꯛ ꯈꯪꯆꯤꯜꯂꯛꯇꯨꯅ ꯃꯄꯥꯟꯗ ꯆꯠꯇꯕ ꯌꯥꯗꯕꯗꯒꯤ ꯆꯠꯅꯈꯤꯕꯁꯨ ꯃꯤꯌꯥꯝꯅ ꯄꯦꯟꯅꯔꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯀꯩꯔꯥꯎ ACꯒꯤ ꯃꯤꯍꯨꯠ ꯍꯦꯛ ꯑꯣꯏꯔꯛꯄꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯃꯪ ꯂꯥꯏꯁꯤꯡ ꯈꯨꯔꯨꯝꯕ ꯆꯠꯂꯒ ꯃꯤꯌꯥꯝ ꯄꯨꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯁꯨ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯑꯄꯨꯟꯕ ꯑꯃ ꯁꯥꯒꯠꯄꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯂꯩꯕꯥꯛꯀꯤ ꯋꯥ ꯈꯟꯅꯔꯒ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯁꯥꯒꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫